Tara Humdoi Athoba Singin Ning Sing Nume, Tangmaiban Cherok Jing, Kodong Popi Amadi, RPF PLA gi General Headquarter Yauna Mafam Kayada Pangthokre. Congress Party na Sasan Parabadi Laws of Asylum pass Saugani Haribasi, Awang Nongpo Miyam gi Oinadi, Yamna Kudong Tiningai ni Haina, BJP gi spokesperson CS Bizoina Fondokre. Amadi Taratare Shuba Lok Sabha Mikal Asida CPI gi Mirep Oriba, Dr. Morangthem Narabu Tongan Ba Trade Union, Yangkai Humdoina Pulaga Semba, All India Trade Union Congress Manipur State Committee na Sawatkre. Kurumjari, Times of Manipur News Miyang Tabri Bapumna Mapu Elizabeth na Taram Nokchari, Hauzik Miyam da Pau Sandok na Pizari. In Kumjali Singamaga Chamapanga Marifuni Togi, April Tara Humdoida, Kodong Popi Maya Lekaida, Barat ki Lanmiga Kutok Nabagi Togdokta, PLA gi Luchingba Yauna, Lanmi Kaya Lekidaba Togdopo, Ningsing Duna Lekidraba Singi, Imung Manungi Apun Balupna, Sinduna Hokiba Chahi Singda, Pangtok na Kibagum, Ngasi Atoba Singi Kubomda, Haikat Lekat Tambagi Toram Pangtokre. Mapung oina Tangmaiban Cherok Jingda Leiba Authority Singi Kubamda Athoba Singi Kubamda ngasi ayu pung 7:30 taba matamdagi miyamna machu kayagi leising purakpaga loinana maira amasung dupkatki phingau setuna leikatpa lakhiba miyam Manipur Police ki maikaidigi Chingkhongda check tawbaga loinana maming matha amadi leifamna chingba register tawhalaga athobam Singi Kubamda haikat leikat tamba changhanki Lekhidraba Athoba Singi Imung Manungi Miyoi Singna Lekhidraba Singi photo Puraktuna Kubam Aduda Kenduna Mamitagi Mapitana Kaptuna Athoba Singi Tawaina Mapugi Leikolda Ingna Chikna Leirunaba Thauninaki Amaromda Athoba Singi Ningsing Numit Asiga Mari Leinana Kodong Popi da Leiba Ningsing Kubam dasu Thauram Asi Pangthoki Kodong Popi Maya Lekai da Leiba Athoba Singi Kubam da Lekhidaba Singi Imung Manungi Miyoi Singna Haikat Lekat Tamki Loinana Tongan ba Imalup Amadi CSO Singi Luchingba Sing Amadi Member Kayana Saruk Member Kayana Thogdok Thokpam Mafam Duda Haikat Lekat Tambaga Loinana Minute Ama Tumina Leptuna Awawa Fongdoki Athoba Singi Numit Asi Aina Thinkraba Lalholup RPF na Susinduna Loop Asigi Thauburia Loisang Council Headquarter PLA gi General Headquarter Technical Command Strategic Command Chaniga Yangkhaini Thoi Shuba Mobile Battalion Amadi Ata Unit Department Station Sing Loinana Party ki Central Bureau Sing dasu Athoba Singi Ningsing Numit Palan Tokre Haina Aina Thinkraba Lalholup RPF ki Secretary Publicity Ruben Kuman na Cherol Asina Hairakli Congress Party na Sasan Parabadi Laws of Asylum pass Tawani Haribasi Missing Yamjadaba Awang Nongpok Lamdam Singi Oinadi Yamna Kudong Tiningai ni Haina BJP ki spokesperson CH Bizoina Fongdokre Ngasi Party Asigi Office ta Pangthokiba Paugi Mifam Aduda Mahakna Makha Taraduna Bharat Asi Kumjali Singamaga Chamapan ga Yangkai Mathogi UN Convention on Refugee Amadi Kumjali Singamaga Chamapan ga Humfutaret ki UN Protocol on Refugee da Khutyek Pikidaba Laibak Nifugi Manungda Ama Oiribani. Masina Maram Oraga Laibas da refugee sing Changsilakpa Ngamdana Lairibani. Karigumba Changlaklabasu Aikoina deport Amadi detain Tagduna Tambayai. Adobo Congress Party na Makoigi Manifesto da Laws of Asylum Chana Hangani Amadi, Treaty Amadi Convention Kaya Sahi Taugani Haina Pali. Karigumba law asi pass taukiba thoklabadi leiba asida tongan ba leibak singdagi lanjelakpa miyoi kaya changsilaktuna mayan tuyan oiba leiba ama oirakloi hainingai leite karigumba congress na mikhalda mai paktuna law asi chanarakpa tarabadi leiba asidasu refugee kaya changsilakpa yabagi achoba maram ama oiri law sing asi chanabada ayaba pikhiba leibak singda refugee sing adugi leifam hingnabagi pambai pumnamak pigadoribani Masigi sumathakta matam kuina lairaklabadi makoi bulaiba adugi citizen oibagi ayabasu pigadabani hairibani masina maram oiraga missing yamjadaba Bharat ki awang nongpok lamdam singi oinadi yamnamak laibak thiba ain ama oigadoribani masi Congress Party ki manifesto da law na haplamba asi yamna laibak thibani haikhi chumnagi khoi bordering area Bangladesh Pakistan dagi refugees changsilakpagi problem lerising mathakta masigi laws of asylum chanaraba adu congress na high matungina in tandem with international treaty and convention have say
sign tawragadi tungda political stable oidaba world any jaga Africa, Asia, Australia da any time tholapa matunda refugees singina India da chaningi harigi changpa yai akhoi tanthapa yaroi makhoi mu phak khopagi burden je koi post country da lagidoneba Congress na sigumba sathiraba loma makhoi sason paira kanda masi pass tawne na high se suna pass tawne international treaty and convention and hanjalan palliwa masibu heta thoba India si chahi manga natraga taragi manungda pura singju ni India gi original mi singse ang ko stress and strain de legini Tara Shuba Lok Sabha Mikhal Asida CPI gi mirep oriba Dr. Morangthem Narabu tongan ba Trade Union Yangkhai Homdoi na pullaga semba All India Trade Union Congress Manipur State Committee na sagatli haina Union asigi Secretary KH Brojendro na ngasi irabot babanda pangthokpa paugi mifam amada fongdokhibani Paugi mifam aduda committee gi member Y Indrani amadi KH Shamongau su saruk yaki Secretary TH Brojendro na makha taraduna Trade Union gi apunba sina Dr. Narabu Bharat ki Parliament ta thaduna state asigi amadi sinmi singi yaifana ba honabada achauba thodang yanaba mihut oina thagatpa tangai fade Maramaduna Trade Union Yangkhai Humdoi gi sinmi singna mirep asigi damak mai paknaba angamba thakta honagani haiki Dr. Morangthem Narana, Indian Manipur Parliamentary Constituency ki representative amoina, okay, Parliament sakhiba targadi. So in a simising is shorter, simising interest, mana issue mayamasi simising demanding as a soidana, Bukatuna, simising, okay, Matum Sang Tanjari, but demanding as a soidana, Pangani Habi, Adumba Asadu Luna, Chen Tazabulona, Hantaki Laliba Singaba, Tate Suba, Indian Manipur Parliamentary Constituency election sida, Dr. Morangthem Narabu. So in maki mai pa na bidang tahari ba kogi ai tu sida effect tawraba punna union association Yangkhai Homdoi asigi karmi amasing leader singna kanna full swing da work tawre haba odamasi mangma samjari Rims ki campus manung da laiba sulapta thabak tawriba mioi sing mafam adu thadok tuna chatnaba khangalakhiba thawong asi yaningde hanago makha tana tawhanbiu haina Tongbram Mandeshori na fongdokre wafam asi ngasi irabot babanda pangthokiba paugi mifam aduda sulapta thabak tawriba imung singi mioi singsu saruk yaki Tongbram Mandeshori na makha taraduna sinmi singasi chahi kayagi mamangdagi campus asida laiba sulapta thabak tawduna lakpani punna campus asida sulap tara mangarom laibani Mafam asida thabak tawduna lairiba imung sing asi masagi lam laitaba mafam singda yum oina lairaba mioi kyasu yauribani MSS ki makhada tha amada lupa lising ahumga chamapan ga yangkhai khak phangduna yum puribani amadi macha masu thaklibani haukiba Mars marida MSS ki mahuta CRED kauba organization amada sinakhibani haiki ai complex tranga gi mahutsina rims ki maikei dagi laksabani ekoi rims sanitary sulap staff singi mahutsilaga ngangjabani akoi first koi date 7 January 1995 tagi agi imalai gidre asok koina aspo masa yogla chengdana khotana aso wana mayongna ra kanda akoi moina pi yomo hara khoi chat kadraba akoi gi hak kaino ba asu koina leirapagi akoi haji akoi na pami jatai nati akoi chacharage satlage adu hazana nangi soiba sini nangi na sini habe proof ama buthopio ba akoi chatke ba adu su amatta natana akoi chat khro hara akoi kamai chattoino ba akoi gi hak leitra bra sini akoi na hangningi ko chanje company farm mayam laksano ba akoi hajik haijaning ja akoi farm amtagi makhada minai oina nai thangoin leijaning dre akoi subam thobat phata haudi apu masa loi sengjarage sujarage akoi lengdana lehenbiu rims ki makhada akoi suraga akoi tongana rim sarkana loksan bi bani manung da lai bani hairaga thoga lehen biu sine akoi simi singi me amahut silaga angang oi baina mayam daina request tawjari amagi natana akoi bu hingan biu akoi bu ningsi biu paugi marak thana tenba break matang lominasi
Advanced Coaching Institute Nagamapal Lamabam Laikai near Rims Road opposite Koirenge Auto Parking. Science stream the Council of Higher Secondary Education Manipur Loba class 12 ki parikha da 3rd position Yumnam Devjit, 9th position Akoijam Badal Singh, 9th position Konika Nomaitem, 10th position Asem Koronganba, 10th position Laistam Imoba Maitai, 15th position Haubam Arvind Singh Amadi, 17th position da Sagolsem Biki Singh ne. Arts stream da Anisaba position Takraba Takhil Sangbam Sunaya Devi, 3rd position Yangkhom Gunchenba, 4th position Texam James Singh, 5th position Boirangthem Loya Ngamba, 7th position SS Obed Kharam, 8th position Takhilamam Ores Maitai. Separated boys and girls hostel. Lagliba Lok Sabha Mikhalda Adomgi Mamal Naidrava Vote Manghanbiganu Afava Mirep Khanbiraga Matam Chana Lakpi Raga Vote Thadabiyo Laibag Sembada Saruk Yaminasi. Well, this is true. No matter where we're at and how busy we were, we may not get the time to spend the whole day together, but a time always brings us together when we are dining, especially when gathered around such divinely crafted amenities. Advanced booking for events, conferences and party, 50+ covers. Aris Tower since 2002. Kindly contact us at 9612719966. Address Uripok Hudrom Lekha, UK Road, opposite petrol pump. Break himatungda taram okchari. Union Public Service Commission UPSC na lauba Civil Services Examination lising ani tara nipanda Manipur gi miyoi ahum khalak hibagi manungda rank chamga ga tara tareta mai paklakraba Dr. Larung Angsim Dangsawa Maring IAS panglei mahak Manipur gi maring kanglup gi manungda ahanba Civil Services Examination mai pakpa IAS pangba miyoi amasu oire. Dr. Larung Angsim Dangsawa Maring Manipur gi konong Imphal dagi National Highway 102 Imphal More lambida kilometer nifu nipan rom chatlaga leiba Palel dagi amuk awanglom da Technopol District ki Tuesmi Laiching Kangsang fauduna kilometer taramari rom ching lambida chatlaga leiba Kangoi Khulen dagi ni mahakna IAS panglakpada mahaki pokna fam lamdam Kangoi Khulen gi miyamna amadi harau nungaiba phongdorakli. Manipuri film ki actor Mahesh Thongnaujamna Kaisamthong Kendrabu Digital Kendra Ohenabagi Wakhalonda Lakholakpa Khongthang gi saruk ama oina ngasisu mahak masagi Sengaudagi sel puthokduna Kaisamthong Hodam Lairak Paring amadi Lairak Singda solar lamp thankhre solar thanba duda mari leinana Maheshna Kaisamthong Hodam Lairak asi Imphal Mayolda Lairabasu Lairik tamba fangdaba angang kaya lairi tungi yumbi oigadoriba angang singna Lairik tamba fangdraga digital oiba kendra ama lamdam ama ohenba ngamloi Masina maram oraga angang sing asibu mahei tamhanaba khanaba leire amadi class 10 amadi 12 ki tuition tauba ngamjadaba mahiroi singi damaktasu coaching camp kaya pangthoktuna honari hairi Heart of the city, Kaisamthong Kendra haibase heart of the city ni sahar gi mayai sida ko gi mai mamba adagi di laik tamdaba sotharaba ini automatic leiram aine sum hosibo thengna ja mayam su leiram gini adu hosibo gi process sida yankai bu chama ma thengna re hosibo da
aduna ngasi numisida na mung tawzari basina kai khodam lerak hai basi ai ko gi main road ka chamana na dum gari se phawra bani asida mai mamba hai basi di mamma gadi wakal budi lok sim thokte plus any crime ama thola pagi chance atu ke matik wangi accident thola pagi chance wangi adun mai mamba se ase nungai jada ba mo ina ese mayam gi khallaga hai tare ai just isa dagi ai koi khodam lerak ki koi gi main road haijarage su aduna sise ngasi mai thanbe process thabani adun makha chadarak pada ai dum thanjagini ai ngamjal level bau da thanjagini aduga laik tam daba angang sing leheloisi ke samthong kendra da aduga ai ne khanjari ba digital ke samthong kendra othok pasida mayam pal changsin na jaharaga ai step chadarak Solar lamp thanba du da saruk yakiba Khodam Lerak Club ki General Secretary Takhilambam Gyanena Kaisamthong Kendra si Imphal Mayol oirabasu Hiram Kayada Sotharaba Kendra ama oire Kendra asidagi Minister Fauba thokrabani masida Mahesna masana sel puthoktuna miyam gi tawriba thaba asida singtha ningai oi haiki koi kendra se atuki matik Sotharaba Kendra mdi oire laiba mamangda MLA kaya Chief Minister bo level da bo oire aduga minister anirahum tama anirahum maina leigaba dum kendra mane adugo sa individual oina masagi pocket tagi sumba development gi namukta tabuk thorum me khara paikhat sarpa sida kai naw mesku odam le ki oina naw mesna sumba lakai si mai mamme aduna sumba sigi lambi si kadang oraga su magi development program do mai panjage ana apaina su adugi program adugi priority oina mai khandiyo na apaina su haijaba ino mesna raw ya bipa ade adu sunatna class 10 amde tu ki apai mai tamba pungdaba singi apai ki free coaching camp amsu togine tapai Manipur University ki the Center for Study of Social Exclusion and Inclusive Policy Human Rights Alert Extrajudicial Execution Victim Families Association amadi Jindal Global University ki Center for Human Rights Studies na sinduna application of transitional justice framework for the families of victims of extrajudicial execution in Manipur haiba hiramda nomagi oiba khana neinaba mifam ama pangthokre ngasi Manipur University ki administrative block ta leiba Court Hall da pangthokiba mifam aduda wangang laduna Human Rights Alert ki Executive Director Bablu Loitongbamna lamdam masida thokiba extrajudicial killing da leikhidraba miyoi lising amaga chamnga ka kunipan gi matik chaba wayal pinaba Supreme Court na haukiba chahi lisingani tara tarukta khanghan khrabasu ngasi faubada leikhidraba miyoi khara khaki natana miyoi kaya wayal fangdana leiri makhogi chap chaba wayal fangnaba amasung chenaba sing chairak piba yauna matungda amuk hana thoktanabagidamag ngasi gi mifam asi pangthokpani haiki victims ki maikai dagi moida thokriba singsi matangda masiga commensurate oiba justice pigadabuni haisi 2016 da mayek sengna bibire adumokpu hujik phawda 2019 yosala abasi phawda akhoida investigation khara natana hujik phawba potsigi justice issue si address tawdriba aduna lemhoriba lisingamaga chamri sigidi justice ki potsi kari oibam thoi amadi makhoida pigadoriba moigi thokriba thodok sigi truth aduga moida pigadoriba justice amadi moida mangriba tagriba mayam state ki illegal action amana family da phanghangriba awaba mayam se kamain tawdana restitute tawni haibagi question amadi masi amuk hanna tholoktanaba guarantee of non repetition masi amuk hanna thoroktanaba kari kari tawpham thui haibadu akhoi mayam punna khanajabani Assam Rifles Second World War Foundation Imphal Campaign amadi Manipur Tourism Forum na khusam naduna chatharakiba humfutara manga shuba Battle of Imphal ningsing thauramgi saruk ama oina ngasi korengai da leiba all airfield dagi 9 Sector Assam Rifles ki Commandant Brigadier Amit Kaptial na Battle of Imphal gi Pauzil Puba bike rally ama lamthakre bike rally adu korengai digi khongnangani karak Lamlong Bazar Sagolmang fauduna chatlaba matung Imphal East District ki Khundrakpam Kendra gi manung chanba Haikak Mapal Awang Lekai Community Hall da lamthungpham oikhi rally adu da bike chamaga tara rom saruk yakhi ngasi khuna rally mo sin koreng airfield gi sinjari basi tamadu da apna manipura airfield se taruk le ran korengai se sta airfield ani ne runway ani ne le ran basi perpendicular oina
ꯅꯨꯄꯤ ꯑꯅꯤ ꯂꯩꯔꯅꯤ ꯃꯁꯤꯁꯤꯗ ꯅꯣꯡꯃꯗ ꯑꯦꯌꯔꯄꯣꯔꯠ 6 ꯑꯁꯤꯗ ꯑꯩꯈꯣꯏ ꯀꯩꯅꯣꯁꯤ ꯄ꯭ꯂꯦꯟꯁꯤ 150ꯃꯨꯛ ꯇꯦꯛ ꯑꯣꯐ ꯂꯦꯟꯗꯤꯡ ꯇꯧꯋꯦ ꯍꯥꯏꯕ ꯃꯇꯝ ꯑꯗꯨꯗ ꯃꯇꯝ 1944 ꯁꯤꯗ ꯄ꯭ꯂꯦꯟ 150 ꯅꯨꯄꯤꯒꯤ ꯄꯥꯏꯕ ꯑꯉꯛꯄ ꯃꯈꯜ ꯑꯃꯅꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯁꯤꯟꯖꯔꯤꯕ ꯔꯦꯂꯤ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯑꯁꯥꯝ ꯔꯥꯏꯐꯜꯁ ꯑꯗꯒꯤ ꯏꯝꯐꯥꯜ ꯀꯦꯃꯦꯟ ꯐꯥꯎꯟꯗꯦꯁꯟ ꯑꯃꯁꯨꯡ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯐꯣꯔꯝꯒ ꯈꯨꯠꯁꯝꯅꯔꯀꯥꯟꯗ ꯁꯤꯟꯖꯕꯅꯤ ꯃꯁꯤꯒꯤ ꯑꯁꯤ ꯃꯣꯇꯣꯔꯁꯥꯏꯀꯜ ꯔꯦꯂꯤ ꯑꯁꯤ ꯅꯨꯡꯁꯤꯕꯗ ꯉꯁꯤ ꯂꯣꯏꯁꯤꯟꯖꯒꯅꯤ ꯃꯁꯤ ꯃꯤꯌꯥꯝꯗ ꯃꯅꯤꯄꯨꯔ ꯑꯁꯤꯗ ꯁꯣꯛꯅꯈꯤꯕ ꯂꯥꯟꯐꯝꯗꯨꯗ ꯁꯤꯈꯤꯕ ꯊꯋꯥꯏ ꯊꯥꯈ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯕꯨ ꯃꯈꯣꯏꯗ శ్ꯔଦ୍ಧಾಂಜಲಿ ꯀꯠꯄ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯑꯁꯤꯗ ꯕ꯭ꯔꯤꯇꯤsh ꯑꯃꯁꯨꯡ ꯑꯦꯂꯥꯏꯠ ꯑꯃꯁꯨꯡ ꯖꯥꯄꯅꯤꯁꯅ ꯁꯣꯛꯅꯈꯤꯕ ꯂꯥꯟ ꯑꯗꯨ ꯃꯅꯤꯄꯨꯔ ꯑꯁꯤꯗ ꯃꯈꯣꯏ ꯃꯌꯥꯝꯁꯤ ꯑꯃꯨꯛ ꯂꯥꯛꯇꯨꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯌꯥꯝ ꯑꯗꯨꯕꯨ ꯑꯃꯨꯛ శ్ꯔଦ୍ಧಾಂಜಲಿ ꯀꯠꯅꯕꯒꯤ ꯑꯗꯨꯒꯨꯝꯕ ꯑꯦꯋꯦꯔꯅꯦꯁ ꯄ꯭रोग्राम ꯑꯃ ꯍꯥꯏꯖꯕ Kangleipak Communist Party ki 38 suba Mapok Kumon Palan Thoram ngasi party asigi General Headquarter yauna mafam kyada pangthokre Palan Thoram asigi mangoinana aina thingkraba loop asigi President Laba Maitei na thadorakhiba cherol amana loop asigi 38 suba Kumona lakpada Wesya gi miyam loinana apunba Wesya lamdam asigi Yawol Lantheng Changsin Minariba Yawol Pumna maki mafamda chahi asigi yaifa pauzal pirakli cherol asina makha taribadi ngasi mag aikhogi miyamna thengnariba amadi Yawolup singi mangda tariba phibam sing asigi matangda loop asigi oiba wakhal mityeng kayasu kanglei miyamda thamlakli Technopol District ki manung chanba Maipo khulgi chingmaida tha asigi 13 gi numidang wairam pung 5 rom taba matamda paksana lamai chaklakpagi khunja singmi painakre lamai chakpagi pau adu hek phangbaga palelda leiba 16 suba Assam Rifles ki kangbuna mafam aduda changsinduna mai kanbagi thabak chathakre Assam Rifles na lokhiba thodang adubu mafam adugi khunja singna thagatpa phongdokre hairi All Jiribam United Clubs Association amadi Yankhai Veded Krishna Diagnostic Center ga khusam naraga haukiba Mars thagi tang taruktagi Jiribam ki Laikai Club singda chathaduna lakpa free diagnostic test program gi saruk ama oina ngasisu Maitai Naha Club Ningthembam da free health camp ama pangthokre Ngasigi camp aduga mari lainana Ajuka ki Vice President M Premchandrana free medical camp asi All Jiribam United Club Association amadi 50 bedded Krishna Diagnostic Center ga khusam naraga haukiba Mars thagi tang taruktagi Jiribam ki tongan ba mafam singda chatharakibani masigi maru oibadi Pandamdi Jiribamda Leiriba 50 bedded hospital gi Krishna Diagnostic na National Health Mission ki makhada free the test fanghale haina miyamda khanghan bagaloina na miyamda lemna lying fanghanbani haiki Piba Mars ki tang taruktagi Krishna Diagnostics Nixingkul 50 bedded hospital amadi All Jiribam United Club Association azuka Anina khusam naraga chatharakpa dumlaba pugi Jiribam gi tongan ba club singda chatharakpa free diagnosis test maroina Manipur government gi dumlaba National Health Mission gi makhada pugi pangtok chariba dumlaba prajada free of cost ta pugi test ama koi tauba kudong chaba leire bagi dumlaba message ama puraga All Jiribam United Club Ajuka amadi Krishna Diagnostics na pugi Jiribam gi Maitai Naha Club Ningthembam Jiribam da pugi pangtok chari Tha asigi 13 da pangthokiba Outer Parliamentary Constituency ki mikhalda Tampaki saru oriba Thoubal District ki Assembly Constituency 7 gi EVM sing checksin na seal tauraba matung Thoubal District Mini Secretariat ki strong room da akanba security gi section thorang makhada thamli District Election Officer ki firm supairiba DC Thoubal Haubam Rosita na phongdorakhibagi matung inadi EVM sing thamliba Thoubal Mini Secretariat ki akoiba mafam sing security personnel singna akanba ngak senbagi thabak chathari Paugi maraktana atenba bre amatanga lawjari lamjingba nidhi limited ki members singda akaknaba matam khara khakki oina khudongchaba sing pizari khudongchaba sing adudi saving account hangbada chada lupa taruki interest pizagani fixed deposit amadi recurring deposit ki oina chada lupa taragani thoi makhai interest pizagani daily deposit ki oina su chada lupa taragani thoi makhai interest pizagani karigumba members singna business loan personal loan natraga mortgage loan lobiragadi sada lupa taragani pandagi lupa
kungi apik pasendoi haibadi reducing rate ta loan lobi bayagani akak naba matam khara khaki oiba khudong chaba sing asi lobi ranaba member sing da ningsingjari masiga loina loina na kanagumba member oidriba singna member oibinaba ekhoigi office ta lengsin birau amadi akupa marol sing tanabiu ekhoigi address lamjing banidi limited near Nityananda Mandir Nagamapal Rims Road Imphal West mobile 9366857001 email lamjingbanidi@gmail.com website www.lamjingbanidilimited.com. Located in the heart of Imphal city, Asian restaurant Hotel Yaifaba can even more brighten up your beautiful days. With best sizzler platters in the city, we have separate kitchens for veg and non-veg. Also offers you with chef specials on weekends. Enjoy your happy hours with our best services. Asian restaurant Hotel Yaifaba, MG Avenue, Imphal. For home delivery, kindly contact 9856003956 or 9856003957. Nupa khaktabu sagai lepkani haiduna chakthukchani hinglibasingse mama amana pokpani mama do nupi ne habase karmal nipa poksunati ipa numanga tawdna ari amada senting na bathabu aibu nangi angang lawnaba thamba miro senaba ngamdragana nupi ni kai doino khongbandra kaino hudok chu kaino piba amadi poktaba yadabani तौनरीब मैम से खंगेदना नसीगी गवर्नमेंट सिदी अफब मीबु ओरदी सेल कैसु तिंग्रसु यारे सेल पीबा लौबगी हाइनाबिदो लोय मुथक्रे मचा मसुगी निंगबा थुंगल लोइदो ओरदी कदौ बोकबिरमिनो हातो लेबा याद्रो नंग तामो खक्तनी नुसीदिये फै नंग असिदिगी आई अमन उनीदि खल्लु कदाई चतोइबा पाकिस्तान चलगा सोसाइ बोमर ओरगा सीरगे कैनो आइदि नंग पेलो दिदा नंग होनरिदो हनबा लेतना तुम होनगदबने कइदोरगे नंगे हुसकी वहाइदो करिनो खंगदना थमोइदा पाले ब्रेक मतुंग दा तारामना उक्चरी मखातावा पाउदा त्रिपुरा की इंदिरा गांधी मेमोरियल हॉस्पिटल दा ngarang numidang angang unanabagi damak laikanakhibi miron binupiama lever room da lekhidabagi wahouda patient party ki kangbuna hospital adugi surgeon ama tamthina fukre sokpadagi hauzik fauba wakhal tadana leriba surgeon adugi mamingna Dipankar Devnath kawi Maha Hauzik Govind Balata Leiba Pan Medical College ta laikanari thaudo aduna maram oiraga Indira Gandhi Memorial Hospital ki doctor singna surgeon adupu phubada chenariba mioi singi mathakta matik chaba ain gi oiba thabak lokhalu haiba dabi tawraduna khongjang sangsinkhre amadi misi adugi matangda mioi asina saba fast track court amasu tizil hanabasu khangankhre Nongpok thangba sikingi todangda ngapigani tadongda leiba Holy Cross School gi mahairoi ahumna saba teamna Bharat pumbagi oina changdamna khiba Google Web Ranges India Contest 2018 da makok thongba ngamkhre mahairoi Risal Pande Chetri Sewandev Sharma amadi Aditya Chetri gi team aduna competition aduda makok thonglakpada school authority na harau tayamba fongdokre panba yawadi competition aduda tongan ba leiba kungi mahairoi sing saruk yakhibani Nagaland gi Chumu ke dimagi tongan ba mafam singda sakhang daba khulai paiba singna khul adugi yumthong kayada niyam kaina mai kotlaga thalambagi mayokta power department na drive chathakre Chumu ke dima electrical division gi executive engineer Kaso Chisina tholakpa cherol amagi matung ina thawong asi makhata na chatharaklabadi chap chaba ain gi thabak sing lokhalagani haiki Malem gi miyamna internet ki khuthangda yamna pamna sanariba masana ama oriba PUBG asi Nepal da athing bathamkhre inkhalakliba angang amasung naha singi lamchat sajata masana asina akaiba piragani haiba wakhalonda leiba adugi court na athing bathamkhibani Nepal Telecommunication Authority na hokhiba sagol sel numitak khanghan khibagi matung ina internet amadi mobile service provider singna player unknown battleground miyamna PUBG haina khangnariba masana asi athingba thamkhibaga loinana makhata na sanaramba singi mathakta lokhatfam thokpa thabak sing lokhatnaba mari leinaba police singda su khanghankhre ngasi Manipur da phongkhiba pauche singda kari kari maruba pau yokhibage habdu myam punamuk midyeng taminasi Lamjingba Times
Inergi Mikhal, political party masel akan mamong da hunari. Chief Minister khwaidagi matik sadaba senja thumja tawba miyoini. Congress na petrol liter amagi ahing yarek halambadu hogjikti kokhan bangamle. Chief Minister. Taranipan suba Subang Nila Festival. AK Bengal da TH Iboyaima Award, S Pinky da Media Fellowship Award khusinakre. Singdagi nung lokthokpa amadi upambi sing yathalak livasi laibak thibani. Miyoi kharana Kanglup naiba video thagatpa BJP ga mari leinade. Sangai Express. Outer the BJP gi mirep na bot lising kuntra gi maya da hena fangani. Chief Minister. Kill is policy oiramle. Gai khangam. Drug ki issue loisina ba honagani. Dr. Nara. Pokna firm. Congress ki matamdu aki bagi masakni. Biren. Congress na tana Manipur kan ba ngamgadaba party laite. Ibobi. Drug na kangkhong sa helaba imung sing. Drug sijinaruba sing na thengariba awaba sing khangi. Makoy gidamak lepkani. Nara. Huyen Lanpao. BJP da bot piravadi Manipur da CA bill laknaba kaubaga manaragani. Ozoi. Dr. Nara. Mayai ka badrak na thokhan ba khudong thiva sing kokhan namba honagani. NEIDP gi mirep RK Anand gi firal singkhat kre. National Party da thajaningai oidre. Narengbam Samarjit. Rabina amasung Sanjit Sikhiba Khwairamban Kaithel gi thokdok. Lengakna Human Rights Commission da inquiry satha bigano haijarakiva petition High Court na dismiss tawkre. Naharol gi thokdang. Manipur Prajana Lairariba amasung waribasi mamangi sarkarna system yauna thabak toramdabagini. Chief Minister. CAB da miyam gi ehau lakpadagi Delhi da lotlubasing miyam tinba mafam da okba ikai ningai ni Prithviras. Mikhal da mai paklabadi state asigi drug ki issue khanganaba honagani. Dr. Nara. Khana chainaba thokdok ka mari leinana Women PS Thobal na case lokhat khre. Sada Marifutara dagi hena BJP da bot pinaba firep laure. Development Committee. Sana Laibak, Laikhidraba Miyoi Amagi Imung Manung, High Court na Momol Minok Tamhan Kre. Mikhal Hangadaba Mafam Sing April Taramarida Kanglagani. Bot lising kun mangagi matak ta helaga kagani. Chief Minister. Isagi issue di Isana Waroshin Purakadabani, Narengbam Samarjit. Ishel Express. Mayang Imphal da Congress Mirekpi Public Meeting Pangthokre. Kanglup Naiba BJP da Miyam na bot piravadi Yellow Purup Sing Asi Soidanamut Kragani. Ibobi. RK Somendro Kaiku gi firal singkhat kre. Congress BJP anina lamdam sigi issue sing namsinduna thamlaga maral sinaribase yaning de. Gokul. Sumang Lila numit pangthoktuna award sing lanthokre. Iraiba. Mathong huktaba miyambu lalonba Manipur gi BJP lengak handaki Mikhal sida miyamna yade haibadu khanghalorase. Gai khangam. But capture tokiba sing report taunaba ECI da say ikre. CM. Amaga hunaraga bot khombagi hainavi thadokse. Loisilakpada maru iba pa amuka na pizari. Ngasi April 10 athauba singgi ningsing numit thangmai bancherau cheng Kodompok piamadi RPF PLA gi General Headquarter yauna mafam kayada pangthokre. Congress Party na sasan parabadi laws of asylum pass tawgani haribasi awang nongpok miyam ki oinadi yamna khudong thiningai ni haina BJP ki spokesperson Chongtham Bijoy na phongdokre. Amadi taratare Shuba Lok Sabha Mikhal asida CPI gi mirep oriba Dr. Moirangthem Narabu tongan ba trade union yangkhai humdoi na pulaga semba All India Trade Union Congress Manipur State Committee na sawatkre. Hauziki oinadi Manipuri pau mata ansa loizare miyeng tabri ba pumnang pu amukha na khurumjari.